Handak Assembly mifamda yanomi kannanaba anauba bill ama puthoknanaba honariba asiga mari leinana all political party gi mifam pangthokre. Kurumjari hoji pau sandona pijari. Handak pangthokadoriba Assembly mifamda yanomi kannanaba anauba bill ama puthoknanaba ngasi Chief Minister gi Bangalore da all political party gi mifam pangthokna warep lokre. Ngasi ayuktagi haukiba all political party gi mifam aduda toan ba party kya gi mihut singna saru yaki. Ngasi gi khananenaba mifam aduda NPF amadi NPP gi mihut sing natana ati political party gi mihut sing saru yaki. Ngasi khananenaba aduda mamang da Assembly na pass tawkiba the Protection of Manipur People's Bill 2015 adu Bharat ki President na withhold thamkhaba matungda Nauna the Protection of Local People of Manipur Bill 2016 hybrid bill am lakador Assembly mifam da puthokpa haina yanakre. Mamangi the Protection of Manipur People 2015 da yawkiba yamna yetnaribu wafam ama oriba 1951 Sai asida beziyar obi wafam madu handak puthokador bill asidadi beziyar asi 1972 da oiraba yai hari. Masigi matang da Constitution gi lam da khang herba miu sing tana khigani hari. Nasi political party ni phamadu da mamang da bill sem gi matang da yana da lekhiba sing adu handak sem ga dorba bill asidadi yana da ba thok tana ba civil society gi miu sing so sanpur gi JSC sing yahunduna amato oina yana ba bill ama ohena na bagi wafam puthokuna khanaki hari. Amarom da nasi political party ni phamadu da MPP gi makai gi makogi oiba mihut sar rakhi. Ngasi pangthokiba political parties ng mifam adu gi matang da Manipur People's Party gi President Somakira na mahaki wafam sing phongdorli. Manipur Legislative Assembly na pass tawigidoriba bill se ngasi dagina tha ani ahongi August natraga July August sida pass tawigani matam sida Manipur Legislative Assembly se kari orkidege bu lemdak Assembly lemdak Prime Minister lemdak President habidi power york Power York terma tamduneba. Aduna anta 2015 August ki 31st August 2015 ki pass to give bill do president na withhold tawre aduga ani mana khanaro na thadro pose handakti Manipur Assembly na pass to godur bill se Bharat ki president na absolute veto karim tairoi maramdi lakaduriba Manipur ki sarkar se lemdak government neba lemdak president lemdak chief minister lemdak prime minister oidoi neba sida base toroga wahang karim bau hangwaiba aduna koina mayam da appeal tokjini badi Manipur gi di bill om kaktani central government na withhold toriba hantoriba am admi president gi thonga leriba prime minister gi thonga leriba am admi gi government se makoi gi di bill tramri neba Panbayai mamang da Assembly da pass tawkiba the Protection of Manipur People's Bill 2015 asi Bharat ki President na yaw birak tabadigi JC ILPS yaw na Manipur miyam na yalomi kannana banu bill ama pass tawgadamani haina sangsili ba khongjang adu Manipur Sarkar amadi political party kan hachin lawgana ngasi all political party ni pamasi pangthokli dani Amro ngasi all political party ni pangthok tungi mangoi na CPI ki State Secretary Dr. M Naragayas TV News do unabara handak Assembly da pass tawgador bill asidi Singtam animakna yanaba hanaga manadaba bill ama oigani habigi chawna thajabelai hana mahana phodoki ugi bagosika khenagani there are gulf of differences maramdi issue khara provision kharada madu singi praja singna yaning da makal mati punamangna uri baduni yanate ba porama leirabani na bharu sarkar su maduda singatam ga kaina nabagi ayaba piru badudi pining de ne sing harigadi prime minister gi office gi su president di government na pikhali ba report yaning ba yarang di makha da magi mot pirakpani so widal tawjagisnu ai khoi anoba porama di tawna bo oithokpa yabdu hanagi provision jinga du di yaning da ba mayam du karmain tawra lokhok du e khoi khangi means praja da phil tawna ba port khar leyaba somewhere yanadar di yanada ba port ru khar lokhok rosing tawraga mapum oina khoina pami ba foldu tabu yab kari lambi lege se I think there is a way Madugi lambi du changa kadabani this is a new situation hanagi ka compare tawbuda kachingtang khenab laye
Manipur State Legal Services Authority na sinduna Senapati District yaudana ngasi tuan ba district singi lok adalat Uripok Cherap Court Complex ta bench ahum da pangthokre electricity water supply telecom amadi bank amadi lenaba kesing pakhaki Legal Services Authority ki member secretary R.K. Memsana lok adalat na sen changhandana amadi matam manghandana pandun leiba kesing lotion mangamle miyam na masigi khudong sa lobiu haiki लो अदालत से कोईना था खुदिंगे कोई सेकेंड सैटरडे खुदिंगदा कोई मणिपुर की डिस्ट्रिक्ट खुदिंगमक्ता कोई पांगथोक सनब होनजगनी मसिदैदा एकोईना इसागी कोर्ट कोई कोर्ट सिंगदा लेबा कोई पेंडिंग केसिंग अमदी कोर्ट यौरक्रिबा आइंदा सानबे याबा केसिंग असे खतपीदुना कोई लो अदालत के कानबसे लौबियु मसिना कोई सेल संगदबा मतम संगदबा अतुबा बिसार अमा फंगनबगी रिलीफ अमा फंगनबगी कानबसे लौबियु हाइदना आई मयामदा कोई पौजेनजरी Manipur da ILP chanahangdabani haiba ihauda leikhidraba lamjing maira Robin Hood na leikhidabagi chahi ama mapung pharakpagi thorom ga mari leinana ngarang numidang Bishnupur district ki mafam kayada maira katuna Robin Hood ki mafam de kai khumna butre Mora Kathil da Kathil phami Imaiwil Singh amadi lamdam madum gi mera pai bi lup kayana kusam naduna Robin Hood ki photo da lei katuna awaba phunduk pagalena mera katuna long live Manipur haiba kholau kaya lauki Long live Manipur! Long live Manipur! Manipur ILP! Manipur ILP! Amaromda tera khongsang bi lemara merak changpham dasu Women's Welfare Association mera pai bi lup amadi tera khongsang bi voluntary club na kusam naduna Robin Hood ki mafam da awaba phunduk pagalena mera katuna saruk yaki ba miyu singna Manipur da ILP chanahallu assembly da anoba bill pass tawgadabani amadi long live Manipur haiba kholau kya lauki Manipur ILP! Long live! Wala tupam da leiba SDFC gi bank lut tawkhibagi matang da makhata na chenaba miyu sing amadi mang ki masana lupa sing phagana nabagi da police na kan mo da thibu humbagi thabak hojitu satari break amata lominasi Constipate sizinabiyu. Constipate sizinabana manung sanba nungaitaba constipation problem kohon magami. Itang tanba manung sadaba singusum kohon magami. Nomada tumamdaida lumbu saba ising glass amada chamas ama natraga anida thadaraga sizinabiyu. Constipate. Oza Pain Relief Ointment Khwang naba, ok sikpa, tang sikpa, phu naba singbada sinaba yarba lipsa pumna puthok saba Oza Kana taramlok sari kunung mamang da leiba advanced hospital gi anoba CT scan laboratory casualty amadi deluxe ka hum ngasi hangdokre hospital asgi managing director Dr. Ibomsa Thoksom na lusingduna pangthokiba thoromda medical superintendent lesang them menjona miyang gidamak hospital asina angam thak ta thabak pakhat na ba honor pagi manung channa thabak singasi lokal pani haki 100 bedded into 200 bedded की प्लान बचेगी उनके लाखतवा इतने छोटे सिंग प्लान से ले चली है तो आप बेचे तो बतावा हॉस्पिटल सिंग 200 बेड लेके दवा खुद ही मत जो तब तमना कोई एक्सपांड करने को बहुत नहीं Public State Academy da training sa thariba MCS ki batch na ngasi Nupilal Memorial Complex amadi Chief Minister mamang gi traffic island na madi lambi gi divider sing sendokre sa thariba social service asiga mari leina Nupilal Complex asi puwariga sagon laba amasung miyam gi mitapam oribani masibu luna na lehena ba pandam ba sendok gi tabak chatabani haina saruk yaki ba official amana khongdurli December 30 yogringe sengdabagi piyam da leina ba sida kona han sengdo asi aduga ngasi leiriba kogi layoi praba kuni ma sigi sui kai kun koina asi seng khena kona anazarga tawjabani paroi na Pudin Civil Supply Department adagi Election Department Home Department mayam dagi NCS ki cha tai si lone personally yobire
Ukrul District ki Sangsak Police Station ni manung chanba Aukung Kafung haina khana mafam masida sahi yang digina yakai mga phawgi leng ogdaba nupagi asiba haksang amaleramle asiba haksang adu pathapum tharamle phut manga insi manga rum wangi ti sab handapan machu manili waw thawna machu gi kordoi khonro ama seli haina Sangsak Police na khangalani Sagolban Kendra ki manung chanba Sagolban sayang kuro makhongi lambi gi phibam matam sana mari lenabasing sambi di haina lambi thingbagi khongjang changsinki Nupi amana phongdor pada lambi asi semli bani haina local MLA gi maike digi nung haijil lamba asina amuk yana satuk chasinda khudong chahandre atu matam daning thina lambi asi samjin biu haki number 10 gi manung san ba jaga se dong na phatta ba phibam amada leiba sida hai khoi puna amata chatpa yadre mapan thokpa yadre la hai ba lambi asi di achaw achaw vehicle sing angang laiktam ka bagi gari sing adi auto service ki amasung yum nam dagi tholai ba punama asigi achawba lambi nama ring road ama oibadina aikoi punama intong awaba phibam amada mayok narabani Amoromda Langthabal Mantri Khong Manbidagi National Highway Somnali Langthabal Khumbong Selung Lerk asi ningthina sambidabadagi miyam na sangma sanpham putoktuna samjin mahukre lambi asi sambidabadagi khudong thiba kaya thokpa yaukre mari renabasingna sambidabadagi miyam na sangma sanpham putoktuna semani haina salam nimai chan gawgali kai gi miyo yamna phongdorli Bandung loket tahu dengan lebih tinggal macam dah sehingga mama ida yana bawa pada masih aku macam dah mari le dah sehingga masih siam ni nak apa hal sih kalau dia hal kan dah lebih je hangguk apa macam bawa dah kerana gumba XYZ mari le dah thori चीज sehingga bagi dia hanna bawa ni Veterinary Office Impalis ki Joint Director ki miyang makhada ngasi Takhel Khunau Khunjau Kamu Chingjin Khulen Khunau amari Nomapal gi mafam sing dalaiba sasan sing hida kapthokre Thoromada Joint Director Dr. S Thoibana matam gi lak leina sing dingi ngak thokna nam hida kapthok gi thabak si pakat pani haiki Farmer gi adumba marup ngatani aikoi da lekom leinang teiba adu toba da toba koi karimta lejede ana yargadi project section khuding buta koi na hajeri bina Karigumba nungai taba ama ektang leiba targadi landam sibu koliba Takhel Veterinary Hospital da matam chauna pau pibiu hidak langthake awaba lehenjaroi ana yek lehenjaroi aduga moida leite harga su Joint Director Imphal East ki office da lakpi harga pau pibiu ekoina angamba mating pijege na ekoi smaito EMED Dairy Healthcare IT Company amadi Social Upliftment Organization Suzamina Punna Sinduna Nongma Gobalem na mitlaying ba amadi haksang yanabasing laying bagi kiam ama Suzami Top Lekai Community Hall da pangthokre Putre Suba Banmot Sabha Thorom Gamadi Lemina Harau Rauda Sahit Modumangol amadi Seva Bharati Imphal Isna Ujara Kayamrum Thakre Untuk sila pada moro pau makan pizari. Hadaga assembly mi thamda yalomi kannana wa anobo billama puthokna mahodari ba asida mari laina all political party ki mi tham pangthokrai. Aistri pau mi yang pagri bisala makan kunjari.